Welcome back to Movie Decode Manipuri. Ngasi pujaragliba film asi horror amadi thriller category da chingba film amani. Film mamingna Orphan 2009 da release tawbani. Film asida macha kaina khewigi maichak adu kongnaba matai manau amana orphan home dagi angang ama yoklubadagi imungda tarakhiba dasa amadi orphan dagi lauruba angang adugi aron basaklon kayama leiramba adu film asida utli. Karamba angang oirambage haibadu wari asi losilakpada gyan loina tarakani loiba phawba tabiyu. Film asigi ahanba sinda utliba asi matai manauni nupi asigi mamingna Kate aduga mahaki mapureba asigi mamingna John. John na mahaki pregnant oiriba nupi Kate pu hospital da puduna laami maramdi tha phajalakduna magi nupi asi labor pain hora abani. Hospital gi paper sing sign tawnaba John le horami aduga Kate puna nurse amana wheelchair da phamaduna puraga chatki. Khanghaudana matang aduda Kate ki private part gi yamna thuklakhi. Mahakna gyan tarakpa matamda operation theater gi room amada lerami. Medical staff mayamna Kate pu question duna lerami adubu Kate na magi mapureba John di uba phanglamde. Medical staff sing aduna utliba maung amadi condition aduda Kate yamna akiba phawrami. Nurse nupi amana Kate ta mahaki mabuk manungda yauriba angang adu sikre haina hairaki. Makhoina hairiba pumnamak Kate na thajaba ngamlamde. Anja aduda Kate ki mapureba John changlaktuna leiriba condition adu karisu thausadana Kate pu video recording tawrami. Matang aduda nurse aduna nahaki angang adu sida leiri haiduna asiba ngakta ngairaba angang ama Kate ta ulakhi. Kate ki badagi yamna kana laurami. Matang aduda Kate tumlambadagi khanghaudana hawgalakhi. Mamangi sinadu Kate ki mangda ngakta uba oirami. Kate hawgatuna bathroom da changami. Bathroom gi mingselda angang pokhibagi mabukta taba dakpamsing adu yengami. Drawer manungdagi mahaki antidepressant gi guli adu lokthokna charami. Mathangi numita Kate na mahaki doctor psychotherapist Dr. Browning ga unarami. Dr. Browning na Kate haiki mangda uriba singadu nangi angang ama abortion tawkhiba adugi trauma aduna maram oiraga ubani karisu tawroi haiduna Kate pu themjanki. Kate na hairaki aigi wakhalna asuk yamna wariba ase angang ama yoga phagadra pharoidra haibadu aisu gyan tade. Wine bottle ama leiraga thaksira khangdi haiduna Kate na makha tarakhi. Therapist aduna hairaki nang kaisu wine bottle adu leiro heba khangi. Angang ama yoki haina khallagadi maduda lakpa punamak mayoknaba hana tamgadabani. Madugi matungda Kate na mahaki mana panglabi machanupi Mace pu school digi loba chatlami. Chanupi bu car da tunghanduna yumda lakpagi lambida Kate na wakhal choithu ubadagi accident thokadaba khajik tamak ngairami adubu asok apandi yaukhide. Yum yauraba matungda Kate na piano khongduna isei semami adubu mapaldagi ahuba makhol amana disturb tawrakhi. Kate na thoktuni yengluba matamdadi mahaki machanupi Mace na basketball adu wall da langchenduna sanaba urami. Kate na Mace ta basketball adu sanadana bahairami. Mace na mama da lale soikre haiduna sign language tawduna hairami. John mahaki machanupa Daniel ga loinena mayumda halaklami. Makhoi ahum puna basketball adu ngahak sanaminaki. Tumlamdagi matamda Mace na mahaki hearing aids adu lokthokduna table da thamki. Mace na mahaki mamada wari lebi na bahairami. Sign language sing sizinaduna Kate na mahaki machanupi Mace da wari lebi ki wari adu angang nupi macha ama sikibagi matangdani. Mace na mamada mahaki machanupi ama leirakhigadra haina hangjarami. Tumdringai mamangda Kate na mahaki depression gi guli adu amuka na chasalami. Tumlamdai gi matamda mahaki nupa John da angang ama yokpagi maramda wa khanarami. Angang adu yokpada lakadaba problem punamak sing adu aikhoi ni changdana waminarasi haiduna John na magi nupi da hairami. Mathangi nimita John amadi Kate orphan home amada lakhi. Hek changlakpaga sister Abigail ga unarami amadi angang sing adu yengnaba sister Abigail na hairaki. Angang nupi macha mayamduna first floor da sanaduna leiba adu Kate na yengjarami aduga John na second floor da kakhatuna akoiba sing adu yengami. Angang nupi macha amana isai sakpagi khonjel John na tarakhi. Khonjel aduna tholakpa room aduda John na changchanduna yengba matamda Ester la yektuna leirami. Mahakna yegliba laising adugi matangda Ester na John da wari sing lirami. Tanja aduda Kate amadi sister Abigail su room aduda changjalakhi.
John's family ga Ester gasu ming hainaduna sakhang makhangnarami. Makhoi ahum harauna nokminaduna wari kaya sanarami. Ester na hairaki atay angang singa aiga manade tongali haiduna orphan home asida amadi atay maphamsingda aibu kananasu wari sanabide inthokuna thambi. Ester bu matay manaw aniduna yamna pamjarami. Ester bu matay manaw anisina yokjaragi haiduna sister Abigail da request torami. Sister Abigail na hairaki aseng bagidi Ester asi Russia dagini. Mahakpu yokpinaba purakhiba America gi family singadu yum maina chakpadagi sikibani laibak phabadagi Ester di hingobani hairaki. Hairiba mem masi loina kokthokraga Ester hairiba angangsi haiba yamni inba maramokpa angangni haina Sister Abigail na hairaki. Kate amadi John su Sister Abigail na hairiba mem adu yaninglami. Hapta ahungi matungda Sister Abigail da kainabagi bidai loduna matay manaw aduna Ester bu orphan home adu dagi makhoigi mayumda puduna chalami. Lambi da chatlingaida gari manungda Kate na Ester bu sign language tambirami. Asum tawna Ester puduna makhoi yum adu da yorami. Mace mahaki machin manaw machi ama phangjabada yam haraujarami. Mace hek ubaga Ester masabagna sign language tawduna Mace da mahak masak taklami. Kate ta Ester na Mace ki taba ngambagi chang hangaki. Kate na hairaki Mace na taba ngambagi chang asi mina ngangba uraga makhoi machin na lengba adu yengaba matungda kari hainaribano haibado khangba ngami. Yum manungda changlaklaba matungda makhoigi mabok Barbara amadi Daniel ga sak khanghalami. Nimidangi matam yauksalakpada mayam pumnamak haraunarami. Imungdugi mipung kudimakna welcome gift kayama Ester da pirami. Adubu Daniel di madu punamak adu ubada yamna sauningami maruwaina Ester na makhoigi mapada konjan madu ubada henna sauningba phawrami. Daniel sauningbadagi mayumdagi tholaktuna mahaki marupsingga unarami. Makhoigi yungi nakanda leiba ugi mayum aduda kakhalактuna makhoina lochanduna thamba magazine singadu mahaki marupsing aduga yengminarami. Ester ga Mace kana mapanda marakta sanaminarami aduga Kate ka Barbara gana yum manungda thabak tawduna Mace ki maramda kari tawdagi haina wari sanarami. Kate na Ester gi chapchabi mafam ama khangaba matamda mahaksu oja oina thabak tawragani haina Barbara da haiki. Barbara na Kate na hairibadu kaya yaningdabu ulami. Nimidangi matamda nulei nuchit yamna kanna tawrami. Ester na hagotuna Mace ki room da changami aduga Mace pu hogdoami. Kate amadi John phamungda romance tawringaida thongda kanagumba amana thilakhi. Thong hangdoktuna yengobada Mace amadi Ester oiduna lerami. Nunglei nungsit aduna makhoi tumbada kire mama mapagi manakta tumgi haina herami. Ester na John gi manakta tumningi haiduna jongjanduna John gi manakta tumjanki. Mathangi ayukta makhoi loina dress up tawduna school chatnaba sem sarami. Ester na matam punamakta mahaki mangaksam amadi mahaki khudangda ribona punchanduna thamlami. Ester na school chatnaba kumdarakpada school gi dress nataba yamna fancy oiba dress setuna thoklakki. Ester gi dress adu ubada angang anidu yamna kana noami. Kate na Ester da dress adu setuna tasing school chaninglabra haina hanglami. Ester na mi ateiga khenana thabak tawbada karisu akaiba leite haina khumlakhi. Nangnabu pamlabadi karisu kaidi haiduna Kate na Ester amadi makhoi machimna ahum puna school da thinbirami. Adugi matung class manungda makhoi gi school gi ojana Ester bu chhatra ategi mamangda masak taklami. Ester gi dress adu ubada Brenda koba chhatra nipi macha amana Ester bu noknarami. Mathangi numitta Ester amadi Mace makhoi gi yungi nakanda leiba frozen oidaba part amagi mathakta sanarami. Kate na makhoi ani ubada yum manungdagi chenthораktuna makhoina tawriba adu khudong thiningai oi maduda sanagano haiduna laugduna hairakhi. Somdana Daniel na mahaki sanapot nongmai adu kapi sanarami. Tanja aduda khonu ma paisalakhi. Daniel na khantharuba tawdana khonu aduda sanapotki nongmai aduna kapami. Nongmai maruna khonu aduda panduna khudak aduda khonu adu leimaida khap khap chingduna tarami. Tanja aduda Mace amadi Ester Daniel gi manakta changjalakhi. Khonu adu ubada Daniel thawai yamna nungairamde. Adubu Ester na chawraba nung ama Daniel da piduna khonu asina wana chaina khangliba si kokhallu haina hairakhi. Daniel na mahak tawba ngamoi haina haiki. Tanja aduda Ester na makhutta pairamba nungjaw aduna khonu adubu thomdatuna hatkhi. Mathangi numitta Ester na irujaba matamda thong adu thingjalami.
Ketna Esterda thong thingjan debida irujanaba hairami adubu Esterna yadabadagi thong thingjanki. Esterna irujaringaida mahaki room manungda Ketna amotpa phirok thoki haiduna drawer adu chingtholuba matamda ariba Bible ama thingnarami. Bible adugi manungda nupa amagi photo yauduna lerami. Mahaki room manungda mahaki mama Ketna changlami haibase Esterna khangami. Esterna maram oiraga schoolda Daniel gi friend singna Daniel bu nokna birami. Danielna Esterbu intubada mahaki ariba Bible adu lemaida tarami. Esterna Bible adu khungi toba matamda Esterda langna rakhiba makhoi class ki nupi macha Brendana Bible adu khunduna Esterda amuka hana noknarami. Esterna Bible adu longnaba tawbada Brendana piu yadabadagi makhoi ani Bible adu munarami. Khanghodana Bible adu paithoktuna tarakpada photo amadi Bible adu chaithoktuna takhi. Esterna photo sing adu khomjannaba honaringaida Ester gi mangak chamda puliba ribon adu ubada hui male haiduna Brendana munge toba matamda Ester na kana laurakhi. Evening gi matamda Ketna Esterbu piano khongba tambirami. School da thokpa thokdok adugi matangda Ketna Esterda hanglami adubu Esterna wafam adugi matangda wari sanaba pamlamde. Ketna mahaki diary adu Esterda ulami aduga mahaki punchi warising Esterda lirami. Ketki mabuk manungda sikiba angang adugi matangda Esterna Ketta hanglami. Ketna Alverson adugi matangda Esterda wari lirami. Sikiba angang adugi utna chakhaifam atuda horakhiba Rose pambi sing adugi matangda Ketna Esterda hairami. Rose pambi sing adu mahaki mabuk manungda sikiba machanupi adumakni khanjai haina Ketna Esterda hairami. Ketki wari sing adu tabada Ester mamittagi mapi taraga kaukhi. Numidangi matamda angangsing aduna tumna khraba matungda Ket amadi John kitchen-da romance tawrami. Adubu matang aduda Esterna lumduna makhoida yengamba adu John na urakhi. Esterna makhoida yamna sauningna mamit paina yengamduna mahaki room mathakta kakhatkhi. Mathangi ayukta Ketna ngarang ahing adugi matangda wari sanagi haina Ester gi manakta changlami. Adubu Esterna labki matang amadi matay manaw mari lainabagi amadi laiminabagi matangda mahak loina khangi haina Ketta hairakhi. Sahi matanga chanadana Esterna haiduragliba wahay aduda Ket yamna angakpa phawrami. Hairiba wari sing asigi matangda Ketna Johnda wari punamak lirami. Ketna Esterbu makhoigi psychotherapist Dr. Browning da puragi haina decision laurami. Adubu Johna kasunataba wahay kharadugidamakta psychotherapist ka tanaba haibase overall mali haina khalami. Mathangi numitta Johna angangsing adu pakta puthoktuna sanhalami. Yumthangnaba nupi amana makhoina leiriba jaga aduda changchalaktuna John da flirt tawrakhi. Makhoi ani hainariba sing adu Esterna manakong thangdoktuna tarami. School manungda Esterda yamna karimnaba angang Brenda adusu pak aduda sanaba lakpa Esterna urami. Ester ubada Brenda akiba phawrami. Ester udanaba leithoktuna chatnaba kanna honarami. Nanda bi sanafam amada Brenda na nanda ge tawbada Esterna tunglumdagi chenthoroktuna Brenda bu awangba mafam adudagi indarakhi. Brenda lemaida tasanduna makhong tekhi. Esterna Brenda indarakpa adu Mace na loina uhorami. Numidangi dinner matamda Johna thokdok adugi matangda Esterda hangami. Adubu Mace nasu Brenda adu nanthubadagi makhong adu tekpani haina hairakhi. Madudagi wari adu tumina laisanakhi. Esterna Daniel dagi hena sign language sing adu khangbasu helami. Esterna maram oiraga schoolda mamanaba mayamna mangonda laknare amadi Esterbu mayumda halan ko hairamaga saugduna hogolaga chatkhi. Lale haina hayu yadabadagi punishment oina Daniel gi tree house adu Johna solunjaduna thamlami. Adugi matung Ket amadi angangsing punna shopping tawringaida Sister Abigail gi call lakhi. Call adu Esterna payu haiba yadabadagi Ket ka Sister Abigail ga wari sanakhi. Sister Abigail na Ester adu karam tawri haina hanglakhi. Ket na khara chathoktuna thokkiba thokdoksing adugi matangda Sister Abigail da wari lirami. Mace na mamagi chinbal adu da yengduna kari hairibano haibadu Ester da Mace na sign tawduna tamlami. Numitugi numidangda piano adu Esterna professional amagumna khongduna lerami. Madu ubada Ket yamna ngakhi. Piano khongba haina haina haijanadaba sariba karigeno haina Ketna Esterda hanglakhi. Esterna nangi nachanupana music tamningdaba amadi nachanupi mana pangbi adugi khanbiraga aina nungaitadana haitaba sajinabani hairakhi.
Esterna makha taraki, nahagna engonda takpigi haina offer tawrakibani, aina tamningi haikiba leite, asumna hairamaga, Ester room adu thadokuna chatki. Ester gi wahi wata sing adu tabada Kate yamda sauninglami, adubu mahak karisu hairamde. Numitugi numidangda John amadi Kate Ester gi maramda yamna marai yenaki. Marai yenabadagi hendoroktuna, past history sing puthongnarakuna, yamna thina khanaraki. Matai manau aniduna khanaba adu Ester na magi room dagi tarami amadi makhol adu tabada yamna haraujarami. Mathangi ayukta makhoigi yum adugi calling bell adu khingaki. Ester na thong hangdoktuna yenglubadadi makhoigi Orphan hongi sister Abigail oiduna lerami. Sister Abigail na John amadi Kate ta Ester gi matangda wari sarami amadi Ester gi matangda asoiba khara leire haiduna makhoi ani da hairami. Ester asi mahaki past history da phattaba khara leiba mali angang kayama asok apan nanghanba mali haina sister Abigail na mama mapa ani duda hairami. Phattaba thokdok thokphang khodingda Ester sinaduna talerami haina sister Abigail na makha taraki. Makhoina saba wari singadu Ester na lona tarami. Ester na Mace ki room da chatuna Mace ta thabak amagi mating pangbinaba hairami. Sister Abigail na hairibadu Kate nadi chummi haina khalami adubu John nadi thajaba ngamlamde. Kate na Ester bu therapist amada putuna yengthoksi hairaki upai leitabadagi John su hoi haiduna yarami. Tree house adugi so adu thirunaba Ester na Mace bu mapagi room da tharami aduga John gi upuda losanduna thamba nongmai adu Ester na loktholami. Mace ta Ester na nongmai adu namduna kanada su haidokpa yaroi haiduna Mace bu ki helami. Madugi matungda Ester na nungthang amasu garage dagi loktholami. Sister Abigail na makhoigi yum adu thadoktuna chatkraba matungda Ester na Mace bu thong amagi manakta purakhi. Sister Abigail bu yamna kihanduna amuk hanna makhoigi yum aduda halaktanaba tokshi haiduna Ester na Mace ta hairami. Sister Abigail gi car aduna thong yorokpa matamda Ester na Mace bu tunglomdagi kanna inthurakhi. Lambida tu sanduna leiriba Mace ta Sister Abigail gi car aduna thomgadaba khajitama ngairami adubu mamai leithokpa nanghobadagi asok apan yaukhide. Sister Abigail na chansanduna kaptuna leiriba Mace bu themjanbirami amadi asok apan yaubra haina check tawbirami. Madugi khudongchaba adu lauduna Ester na Sister Abigail bu mahakna purakpa nungthang aduna Sister Abigail gi makokta thomtatkhi. Ester na Mace ta Sister Abigail gi hakchang adu lambi adu dagi chingthokpada mating pangnaba hairami. Lambi adu dagi Sister Abigail lambi gi nakanda indarakhi. Matang aduda Sister Abigail gyan tarakhi adubu Ester na Sister Abigail gi makok aduda nungthang aduna hanjan hanjana thomdatuna khudak aduda hatokhi. Asiba hakchang adu lochanbada mating pangu haina Ester na Mace ta hairaki. Madugi matungda makhoi animak tree house aduda chalami aduga Ester na tereba phirol amadi nungthang adu tree house aduda lochanduna thamlami. Ester na Mace ta karigumba thokdok asi nangna mingonda hairabadi nangsu aigi mating pangbagidamak jailda legani haina Mace ta kihanki. Ester gi mawng mataw adu ubada Mace yamna akiba phawrami. Ester na Mace ta konsanduna mahakpu thamoi singna nungsi mahakpu kaidunga sokhaloi haina haiki. Tree house adudagi makhoi ani na kumdarakhiba adu Daniel na urami adubu Ester na Daniel na lumduna leiba adu khanglami. Namitugi numidangda Daniel gi roomda Ester na blade ama paiduna changlakhi. Blade adu Daniel gi mangakta thamduna mahakna ukhiba sing adu kanamata haidoktanaba hairakhi. Daniel yamna kimanbadagi matomta mapan thokchalami. Mathangi numitta Dr. Browninga Ester ga unhalaga wari sarami aduga John amadi Kate na mapanda ngaiduna lerami. Psychotherapist aduna Ester asi yamna phaba normal oiba angangni problem karisu leiti haina hairaki. Main problem oribasi makhoigi mama oiriba Kate ni haina psychotherapist aduna makha tarakhi. Angang adu yokpada Kate matik yamna chade amadi mahaki asawa pumnamak Ester da taina sali haiduna therapist aduna makha tarakhi. Dr. Browning gi wafam sing adu John su yaninglami. Makhoina yumda yorokpa matamda Orphan home adudagi Kate ta call tawrakhi. Sister Abigail adu makhoida chatkibadagi ngasi phawba halaktri haiduna Orphan home dudagi sister amana call du da hairakhi. Matam kharagi matungda police officer sing aduna thiba humbagi thabak chathabada Sister Abigail gi asiba hakchang adu phangba ngangkhi. Police officer sing aduna Kate amadi John ga wari sarami. Adubu laibak thibadi Sister Abigail gi mihat aduda chenaba miyoi amata khangba ngamdri haina police officer aduna hairakhi. Ester na magi room gi light adu off on tawduna sanarami.
Mahak masana yekjaba yengbada nungaitaba akiba phawba yumgi picturesing adu yengduna lerami. Ketna haina tanaba yadaba angangsing maramda online da thijalami. Internet ta phangba result adugi matangda John da hairami. Adubu ketna hairibasing adu John na yaninglamde. Dr. Browninga amuka hanna unabagisu mathau tade haina John na makha tarakhi. Makhoi ani na sanariba warising adu Ester na lumduna tare haibasi makhoi ani na khanglami. Ester asi kanano kadai degi lakpano haiba khangnabagidamakta Ketna Orphan home aduda call tawduna hanglami. Russia da leba Orphan home singda call tawduna yengba matamdasu Ester gi matangda record amata phangba ngamlamde. Mathangi numitta John na Ester bu tumba hudoktuna dentist amada chachi haina hairami. Dentist ki manakta chachi haiba Ester na yadabadagi numit adu yaithokhi. Ketna angangsing adu school da thilaklami. Ester leitabagi khodong jaba lawduna Ketna angang aniduda Ester gi maramda hangami. Makhoi animak Ester bu kibadagi mamada oidaba ngangami. Ester na makhoida karisu tawdi haina hairami. Somdana John amadi Ester room amagi manungda lai yekminaduna lerami. John na Ester da mamaga nungsinana lemino haiduna poktak pirami. Ester na hairaki mahaki mama Ketna mahakpu ayokpani haiduna nungsina tawbide. John na Ester da hairaki adumna haiganu madugi muhutta namana haraunaba thabak khara taw haina hairaki. Numidangi matamda Ester na Ket ki manata changsilaktuna present ama pigi haina hairami. Ket ki machanupi sikhiba adugi utsing aduna sakai phamda horakhiba Ket na machamangni haina khanjaba rose adu Ester na hektatuna Ket ta pirami. Hektatlaba rose adu ubada Ester yamna sauningba amadi yamna nungaitaba phawrami. Ket na sauningbadagi Ester gi makhutta paiduna Ester bu chingthoami aduga rose adu mulami. Nahangna tawriba asi karino nahangna khangna rose asi hektakliba natra haina Ket na sauduna Ester da nganglakhi. Nangi damak khudol khara piu haina aina Ester da haikibani. Maduna maram oiraga rose adu mana hekpa oirangani aina soibani mangonda sauranu haina John hairakhi. Makhogi garden adugi manungda Ket changlakhi. Mahaki sikraba machanupidumakni haina khanjaba rose aduna garden aduda leiramdabadu ubada Ket thamoi songna kapkhi. Numitumaki numidangda Ester na garage da chatuna masagi makhut adu matomta thudekjarami. Phamungdagi John bu kauduna mahaki makhut adu yamna nari haiduna John da hairami. John na Ester gi makhut adu yengluba matamda Ester gi makhut adu tektuna lerami. Ket na bedroom da changlakpa matamda hospital dagi halaga John na Ester bu phamungda tumhalami. Angang asigi makhut asi nangna thudi haiduna John na Ket da hairakhi. Aidi magi makhutta kanna paikhiba leiti haina Ket na John da hairami. Adugi matungda Ket na yuyon phamda chatuna wine bottle ani lerami. Ket na wine adu khajik khaktamak thaglami lemhoriba sing aduna besen haidoklami. Mathangi ayukta Ket na angang sing adu school da thilakhi. Daniel na school gi stair sing adu da chengkhatpada mahaki bag tagi lari sing adu nandarakhi. Machanupa Daniel gi mating pangnabagidmakta Ket na garidagi komtharaktuna stair adu da kakhalakhi. Madugi khudong chaba adu lawduna Ester na parking brake adu lawthoami. Mace tongduna leiriba gari adu mathanta angamba adu da chendahalami. Gari adu da Mace yawbana maram oiraga Ket na gari adubu yamna kanna tanarami. Maning handuna cheliba gari adu Ket na yamna kanna tanarami adubu tanaba phangkhide. Laibak phabadagi car adu unna kupsanba jaga amada thengjanduna asok apan yawkhide. Numitugi numidangda Dr. Browning makhoigi miyumda lakhi. Ket na car adu parking brake phaduna thanami haiduna John amadi Dr. Browning da wasaktuna hairami. Hairiba thokdoksing asi Mace na loina khanglabasu Ester kibadagi kanadasu haidoktabani haina Ket na John amadi Dr. Browning da hairami. Ket na lerikhiba anisuba wine bottle adu Ester na phangbadagi John na puthorakhi. Ket na hairakhi wine bottle asiga ayukta thokiba accident aduga karisu mari leinade. Ket na fanayamna explain tongnaba honarabasu John amadi Dr. Browning na Ket pu thajaba ngamlamde. Dr. Browning na Ket pu rehabilitation center amada chatnaba haina khangalami. John na Ket ta hapta amagi manungda rehabilitation center da chatkadabani natrabadi mahaki angangsing adu puduna mahak chalagani haina Ket ta hairami. Mamagi awabadu ubada Mace yamna nungairamde mamittagi mapita aduna kapkhi. Somdana Ester na Mace da karigumba thokdoksing adugi matangda nahagna kanagumba haidoklabadi mama adu numaina kaptuna harkani haiduna Mace puki helami. Madugi matung Daniel na Mace ki room da tumina chatuna Ester ki matangda hanglami.
Maxna Danielda Sister Abigail bu hatkiba amadi tree house aduda thamjinkiba evidence sing adugi matangda Danielda hairami. Danielna karisu khanganu mahakna soidana mating pangi haina Maxda hairami. Adubu makhoi anina chanariba wari punamak Esterna lona tahorami. John tungkraba matungda Kate ahing hawaduna Max ki room da chalami. Khanghodana Esterna light adu on tawrakhi. Ester amadi Kate aduki matik marayen erami amadi awai akhum tawnarami. Esterna Kate ki diary adu puthoki aduga Kate ki sikhiba angang adugi matangda panduna Kate pu khoidok thipa makai saholami. Mathangi nimita Kate na orphan home aduda amukka hanna call tawduna Ester gi maramda hanglami adubu karigumba amata phangba ngamkhide. Ester gi room dagi phangkiba ariba bible adu amukka hanna Kate na thirami. Laidibi amagi manungda bible adu lochanduna leiramba adu Kate na thingnarami. Bible adugi manungda nupa kayamagi photo yauduna leirami. Bible adugi maningda Seren Institute haiduna thaduna leirami. Internet ta Seren Institute ki matangda Kate na thijanba horami. Institute adugi website ta yauramba phone number amada Kate na call tawrami. Phone paikhalakliba Institute adugi staff aduda Kate na Ester gi matangda hanglami. Institute adugi staff aduna hairaki mafam ase orphan home nate mental hospital ni. Somdana Danielna yumdagi tumina tholaktuna tree house aduda kakhalami. Losanduna thamliba evidence sing adu Danielna thiduna lathonaba tawrami. Esther su Daniel gi matung inaraktuna tree house aduda kakhalakhi. Evidence sing adu Esterna thau haijalami aduga mai thanaba honarakhi. Thau adu hen haijanduna Daniel busu maina tumna chakpada yaunaba Esterna plan tawrakhi. Esterna tree house adugi thong adu mapandagi lonjanduna thamkhi. Danielna mahaki mama tanaba yamna kanna laurami adubu Kate Ester gi matangda thijenaba honaringaida Danielna kobadu taramde. Rup mathakta Danielna kakhatuna mahakpu mating pangminaba yamna kanna laurami. Danielna yamna pakkana laubadu uraga Esterna makhada noktuna yenglaga leirami. Mai aduna sum chakhalakpana maram oiraga Daniel tree house adudagi taraktuna gyan mangduna leimaida takhi. Tanja aduda tree house adu maina chakpa Kate na urakhi. Esterna manakta taramba nung ama khunduna Daniel tamna changjalakhi. Esterna Daniel bu nung aduna thumdatuna hatki haina khut thanglakpada Max na Ester bu tunglomdagi inthuduna Daniel bu kalami. Tanja aduda Kate su makhoi gi manak yokchalakhi. Kate laklabanina Esterna makhoi anida karisu tawba ngamlamde. Laibak phabadagi Daniel na sor honbadu Kate na taba phanglami. Makhoi loinamak hospital aduda laktuna Daniel bu ngaiduna leirami. Daniel gi makokta yamna thina sokpadagi thokiba thokdosing adu ningsingdaba yai haina doctor aduna tholaktuna makhoida hairakhi. Adubu Ester Daniel na haidorakadra haiduna yamna chingdarami wakhal leitapam khanglamde. Kate na Ester gi matangda amadi mental hospital adugi matangda John da hairami adubu hojik phauba John na Kate bu thajaba ngamlamde. Makhoi anina mari yinaduna leiringaida Ester na Daniel gi room da tumina chalami. Max na Ester gi mohong matodu chingnabadagi mahaki matungda inarami. Ester na Daniel bu mona namsanduna hatnaba honarami. Daniel khudak aduda cardiac arrest tawrami. Daniel na sor hondebi leibaduda Ester yamna haraurami. Max na Ester thiba phangdabaduda mamada chatuna pau tamnaba honaringaida Daniel gi room dagi code blue gi emergency lakhi. Khudak aduda doctor amadi medical staff sing aduna Daniel bu CPR piduna revive tawrami haibadi kalhaurami. Sauba himanbadagi Kate na sensilaktuna Ester da khupakna tharami. Kate adu control tawba ngamdabadagi medical staff sing aduna Kate ta hidak kapsanduna pangdahalami. Tanja aduda maru oiba call Kate ki phone da lakhi adubu situation aduna paiba ngamkhide. Adugi matung Kate na gyan khara tarakpa matamda Daniel gi maramda hangakhi. John na hairaki Daniel gi maramda karisu waruraganu maha karisu tawraroi haiduna Kate pu themjanbirami. John na makha tarakhi Max ka Ester gadi aina yumda puduna chatlage aduga nangdi hospital asida pothaduna lehoro. Max ki manakta Ester changanganu haiduna Kate na John da hairami. Yum hek yobaga Max na magi hearing aids adu lokthokduna phamungi nakanda thamduna tumma changami. Thongi nakanda Ester na lepaga lebadu ubada Max yamna akiba phorami. Ester na Max ta good night haiduna changchalaga konchalami aduga Max ki hearing aids adu tumina horalami. Matha yamna saba himanbadagi John na wine gi bottle adu puthokduna wine adu thakpa horami. Ester su mapung pharaba nupi amana setkadaba dress sechalami.
mamai mamit khangdana hebida makeup tawshalami machinda lipstick ngangna sangjanduna living room da kumdarakhi aduga John gi manakta phamjalami John yu ka hena thakibana maram oiduna yu yamna ngaurami Ester na seli jariba ngangiba meyamdu gyanamata taba ngamlamde Ester na John da mahak yamna kire matomda leiba tali heramaga John da kiss tawrakhi matang adu phauba John gyan menamata tadana aisu nangbu nungsi haina hairaki amuka hanna John da kiss tawrakhi aduga mahakpu punchi oina maning thunghangi haina hairakpa mikup aduda John na yamna saungna hogalakhi Ester da John na hairaki Kate ka aiga nungsinabadawna aina nangbu nungsiba nate aikhoi anigi marakta leiriba mari asidi mapa machagi mari adu khakni John na yamna sauna Ester bu room manungda changkhro haina hairami Ester na yamna sauna hairaki aibu angang macha amada ngangbadawna ngangakano nong hek nganbaga orphan home da call tawduna nangbu thindokhragani haiduna John na Ester da yamna sauna hairami Ester room manungda changduna kaptuna lerami somdana angawbagi laying phamoiriba Seren Institute tagi Dr. Amana Kate call tawrakhi nahakna tharakhiba email adu aina phangi haina Dr. aduna Kate hairami Dr. aduna hairaki nupi adu hojik kadai dalai ekhoi ani na wari sanariba si mahakna lona taramgadra Kate na hairaki mahak aigi inakta leite aigi ipuroibaga yumda puna leminarangani Dr. aduna hairaki nahaki nupada hojimak call tawduna yum adu dagi chenthorangna haikho aduga police ta ju call tawduna yamna thuna khanghankho nakhoigi yumda leiriba nupi macha adu angang nate mahak adu mapung mari pharaba miyai chalaba nupi amani Kate na makha tarakhi nahakna haribadu karino ai gyan taba ngamde aina nangonda thakhiba photo adu chahi mapan khakta ngairiba aina yokchaba nupi machani Dr. aduna yamna confidence leina hairaki mahak ado angang macha nate mahak ado hypopituitarism kauba yamna tangna thokpa hormone disorder amana naraba nupi amani maduna maram oiraga mahak adu yengbada angang malibani aikhoigi report ki matungina mahak ki maming asi Lina Claimer kawi amadi mahak asi 1976 ta pokpani mahak asi chahi 39 suraba mapung mari pharaba nupi amani angang macha nate Kate na hairaki nahakna hariba singadu onabra haina amukta check tawduna yingbiu Dr. aduna hairaki onaba nate asengba wafamni mahaki masada dakpham yamna tabra yingbiu nupi adu aikhoigi hospital da khwaidagi hena sathiba langna phanaba ngamdaba patient amani aikhoigi hospital staff ta mahakna yamna toina attack tawbana maram oiraga aikhoina mahakpu matam chupada thorina punsanduna thammi thori adu mahakna nanthongnaba honabada mahaki khudang amadi mahaki mangak chamda dakpham kayama taduna lerangani dakpham sing adugi matangda nahakna karimata khangdabase ai angakpa phawi hairiba nupi adu karigidamakta nakhoigi hospital da leramlibano haina Kate na Dr. adu da hanglakhi Dr. aduna hairaki hairiba nupi adu yamna sathina ngaurabi amadi yamna khudong thiningai oiba nupi amani aikhoina khangba khaktada mahakna halibasi miyoi tare surabani Dr. gi wahai sing adu tabada Kate yamna angakpa phawrami amadi yamna akiba amasu phawrami Dr. aduna makha tarakhi hairiba nupi asina mapunchi chupa angang saduna imung kayamada mahakpu yokpinaba trick tawduna imung sing adu da lesalami imung adu da lesalaba matungda imung adugi mapa adubu mahakna khudum chanaba honagani khudum chanba ngamlaktraba matungda mapa amadi family tumna mahakna hatokani madugi matungda yum adubu maina tumna thadokani police singi mamangda family sing adu maina chaktuna sikhiba malangani hairiba nupi adu chahi amagi mamangda hospital asidagi nanthokutuna senkhibani karigumba nakhoida leiriba nupi aduna Lina Claimer oiramagadi nahaki nafamda matam yamna leitre mahaki mapuroiba amadi macha sing adubu kannabagi-damakta Kate na khonglei thuna hospital adu thadokhi somdana Ester na mahaki room da changlautuna areiba pochei loina langkhairami mahakna angang saduna leibe yanaba sijinaba makeup ahappa maya amadi dress kudimak lakthoklami John na Ester bu magi room manungda thiba changakpada Ester gi room da yengba nungaitaba painting kayama Ester na yektuna wall du da thetuna leiba urami atopa sinnamadana Kate su mahaki car adu yamna kanna thaurakhi gari thauna Kate na John da call tawrami adubu John na call adu paikhatke hek tawbaga makhoigi yumgi mai adu muthokhi John na call paikhalaktabadagi Kate na 911 da call tawduna makhoigi yumda huranba changle haiduna police ta inform tawrami John na torchlight ama thanduna Ester bu yum adugi mafam khudimакta thirami adubu khanghogdana tunglomdagi Ester na John gi managanda thangna thilakhi
ꯖꯣꯟꯒꯤ ꯐꯣꯟꯗ ꯀꯦꯠꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯖꯣꯟꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯦꯁꯇꯔꯅ ꯖꯣꯟꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤ ꯃꯄꯥꯕꯨ ꯑꯦꯁꯇꯔꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯃꯦꯛꯁꯅ ꯂꯣꯏꯅ ꯎꯍꯧꯔꯝꯃꯤ ꯃꯦꯛꯁ ꯔꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯛꯁꯄꯨ ꯍꯥꯠꯅꯕ ꯑꯦꯁꯇꯔꯅ ꯃꯦꯛꯁꯄꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯠꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯔ ꯑꯗꯨ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯛꯈꯤ ꯀꯦꯠꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯑꯦꯁꯇꯔꯅ ꯖꯣꯟꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯀꯦꯠꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯖꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯀꯦꯠ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ ꯃꯦꯛꯁꯄꯨ ꯑꯦꯁꯇꯔꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯦꯠꯅ ꯔꯨꯝ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯃꯦꯛꯁꯄꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ ꯈꯪꯍꯧꯗꯅ ꯀꯦꯠꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯦꯁꯇꯔꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯈꯤ ꯀꯦꯠꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯦꯁꯇꯔꯁꯨ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯦꯠꯄꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯔꯨꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯕꯁꯨ ꯀꯦꯠꯄꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯔꯝꯗꯤ ꯀꯦꯠꯅ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗ ꯎꯟꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯃꯦꯛꯁꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯥꯔꯗꯦꯟ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯒꯥꯔꯗꯦꯟ ꯃꯅꯨꯡꯗ ꯃꯦꯛꯁꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯑꯦꯁꯇꯔꯅ ꯃꯦꯛꯁꯄꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯒꯥꯔꯗꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯀꯦꯠꯅ ꯃꯦꯛꯁꯇ ꯂꯦꯡꯗꯅ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯑꯦꯁꯇꯔꯅ ꯎꯔꯛꯄꯗꯒꯤ ꯀꯦꯠꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯦꯛꯁꯅ ꯆꯦꯟꯕ ꯑꯗꯨ ꯑꯦꯁꯇꯔꯅ ꯎꯔꯛꯄꯗꯒꯤ ꯑꯦꯁꯇꯔꯅ ꯃꯦꯛꯁꯄꯨ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯧꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯦꯛꯁ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯆꯥꯅꯨꯄꯤ ꯁꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯅ ꯄꯥꯈꯠꯄꯗꯒꯤ ꯀꯦꯠꯅ ꯒ꯭ꯂꯥꯁꯀꯤ ꯁꯤꯂꯤꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯑꯦꯁꯇꯔ ꯇꯝꯅ ꯆꯣꯡꯖꯜꯂꯛꯈꯤ ꯑꯦꯁꯇꯔꯒꯤ ꯃꯊꯛꯇ ꯀꯦꯠꯅ ꯇꯥꯁꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯦꯛꯁꯅ ꯆꯪꯁꯤꯟꯗꯨꯅ ꯀꯦꯠꯄꯨ ꯍꯧꯗꯣꯛꯈꯤ ꯀꯦꯠꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯜꯂꯝꯃꯤ ꯑꯗꯨꯒ ꯑꯦꯁꯇꯔꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯦꯛꯁꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯦꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯦꯛꯁꯀ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤ ꯁꯣꯝꯗ ꯌꯨꯝꯂꯣꯝꯗꯅ ꯀꯦꯠꯅ ꯀꯧꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯑꯦꯁꯇꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯝꯗꯦ ꯀꯦꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯑꯦꯁꯇꯔꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯀꯦꯠ ꯑꯃꯗꯤ ꯑꯦꯁꯇꯔ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯐ꯭ꯔꯣꯖꯟ ꯂꯦꯛ ꯑꯃꯗ ꯇꯥꯁꯜꯂꯝꯃꯤ ꯑꯦꯁꯇꯔꯅ ꯊꯥꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯦꯠꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯦꯁꯇꯔꯒꯤ ꯊꯥꯡ ꯑꯗꯨꯅ ꯀꯦꯠꯀꯤ ꯃꯃꯥꯏꯗ ꯊꯤꯟꯒꯗꯧꯕ ꯈꯖꯤꯛ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯃꯦꯛꯁꯅ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯟꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯁꯇꯔ ꯇꯝꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯑꯥꯏꯁꯇ ꯄꯥꯟꯕꯗꯒꯤ ꯐ꯭ꯔꯣꯖꯟ ꯂꯦꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯥꯏꯁ ꯑꯗꯨ ꯆꯦꯛꯈꯥꯏꯔꯛꯈꯤ ꯀꯦꯠ ꯑꯃꯗꯤ ꯑꯦꯁꯇꯔ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯨꯅꯔꯕꯒꯤ ꯃꯇꯨꯡꯗ ꯀꯦꯠ ꯍꯥꯟꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤ ꯑꯦꯁꯇꯔꯁꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯊꯥꯡ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯑꯦꯁꯇꯔꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯀꯦꯠꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯀꯦꯠꯅ ꯃꯍꯥꯛꯀꯤ ꯀꯗꯔ ꯑꯗꯨ ꯈꯪꯕꯗꯒꯤ ꯀꯦꯠꯅ ꯃꯍꯥꯛꯄꯨ ꯈꯣꯡꯄꯥꯛꯅ ꯃꯃꯥꯏꯗ ꯀꯥꯎꯁꯟꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯁꯜꯍꯟꯈꯤ ꯑꯁꯨꯝ ꯇꯧꯅ ꯀꯦꯠꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯦꯛꯁꯄꯨ ꯀꯟꯕ ꯉꯝꯖꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯐꯤꯂꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯣꯔꯃꯣꯅꯦꯜ ꯗꯤꯖꯤꯖ ꯑꯃ ꯂꯩꯕꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯆꯥꯎꯕ ꯍꯦꯟꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯁꯥꯗꯨꯅ ꯐꯦꯃꯤꯂꯤꯁꯤꯡꯗ ꯂꯩꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯦꯃꯤꯂꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯁꯟꯅꯕ ꯍꯣꯠꯅꯕ ꯃꯗꯨ ꯌꯥꯗ꯭ꯔꯒꯅ ꯏꯃꯨꯡ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯄꯁꯤꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯈꯖꯤꯛꯇꯃꯛ ꯑꯣꯏꯔꯕꯁꯨ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯐꯤꯗꯕꯦꯛꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯈꯨꯕꯤ ꯑꯃꯒꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯊꯪꯗꯁꯨ ꯑꯇꯣꯞꯄ ꯃꯨꯚꯤꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ